이베마 hꯧꯖꯤꯛꯇꯤ ꯀꯥꯎꯊꯣꯛꯄ ꯈꯔꯁꯨ ꯇꯝꯃꯁꯤꯅꯦ ꯅꯪꯕꯣ ꯀꯥꯎꯊꯣꯛꯄ 이베마 이베마 아들이 아이코기 너는 아이나 밤도 숨도 시켜. ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯤꯅꯣ? ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯕꯤꯔꯤꯁꯤꯕꯨ? 너는 또 이 타박도 이무시가 싸내야 되버니. 너는 또 이 타박도 아이기 마이 쿠는 신도 딱 말해 해면서 너는 거기다 그래. 이사기 트레디션, 컬처 요ꯈꯠꯄꯁꯤꯗ 이ꯃꯨꯡ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯈꯨꯗꯧꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯅꯦ? 이사기 트레디션, ꯀꯜꯆꯔ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯇꯅ ꯀꯅꯥꯅ ꯌꯣꯛꯈꯠꯄꯤꯗꯧꯔꯤꯕꯅꯣ? ꯅꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯗꯤ ꯋꯦꯔꯗꯤ 그때네 너는 아두버 타박도 떠는데 해봐니. ꯅꯪꯒꯨꯝꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧ ꯑꯃꯅ ꯏꯁꯩ ꯁꯛꯂꯤꯕꯅꯤ ꯍꯥꯏꯗꯨ ꯀꯨꯏꯆꯠ ꯆꯠꯄꯗꯣ ꯑꯩ ꯄꯥꯝꯗꯦ. ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯃꯈꯣꯏꯕꯨ ꯌꯣꯛꯈꯠꯄꯤꯂꯕꯗꯤ ꯃꯤ ꯗꯃꯥ ꯑꯃ ꯂꯩꯔꯝꯒꯅꯤꯅ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯆꯤꯡꯏꯜꯂꯨꯔꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯨꯕꯨ ꯀꯔꯝꯕ ꯋꯥꯈꯜꯅꯣ? ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯜꯂꯨꯗꯦ. ꯑꯩꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯩꯒꯤꯁꯨ ꯅꯤꯡꯇꯝꯕꯗꯤ ꯈꯔ ꯄꯤꯐꯝ ꯊꯣꯛꯏꯅ. ꯅꯪ ꯍꯧꯖꯤꯛꯇꯤ 이마가 레게드라 빠봉 레게드라 해도 넌나 산을 뽑고 그녀 이는 오직 너도 이시보 그다음은 이는 칸도 이시 이마 다들어가 빠봉 어코에 님한테 에이디 타와이네 에이나 빠봉가 레크라가나 이마나 감도봐 어두가 에이나 이마가 레크라가나 빠봉나 가나가 레오봐 깨봐 묵더러가 난 독삭으로. ꯅꯪ ꯍꯧꯖꯤꯛ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ. ꯅꯪꯅ ꯀꯣꯃꯥꯗ ꯀꯨꯏꯅ ꯂꯩꯔꯨꯕꯗꯨꯅ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯀꯣꯔꯁ ꯁꯨꯅꯕ ꯆꯥꯗꯕ ꯌꯥꯔꯣꯏ. PTSD ꯍꯥꯏꯕꯗꯤ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ ꯂꯩꯔꯝꯕꯅꯤ ꯅꯪꯁꯦ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯦ. ꯑꯗꯣ ꯅꯪ ꯊꯥ ꯈꯔꯗꯤ ꯍꯤꯗꯥꯛꯁꯤ ꯆꯥꯗꯕ ꯌꯥꯔꯣꯏ. ꯅꯪꯒꯤ ꯅꯦꯛꯁ ꯆꯦꯛꯑꯞꯀꯤ ꯃꯇꯝꯁꯨ ꯁꯤꯗ ꯏꯔꯕꯅꯤꯀꯣ.